ngasi ayu phongkiba tongan tongan manipuri si phongsingdagi amasum thokiba thawdo wathoksingdagi maru oibe I pauksin khongbasaraga manipur top channel gi maikedi myamna thamjagi ahanbada MU gi B.Ed entrance exam gi question leak oikibra haibigi singnaba leire authority na inquiry sathagadabani leak oiramnabadi exam hangadabani desam Manipur University gi Teachers Education Department da Bachelor of Education B.Ed course ki ahanba semester tamnaba ngasi pangthokiba entrance examination gi question leak oirabra haibigi singnaba leire hiramasi matangna Manipur University gi authority na kopna yengsinduna asumba puthokadabani karigumba examination asigi question leak oiramba tholabadi senabasingi mathakta action lakhotpaga loinana examination adu amuk nauna pangthokadabani haina desam gi president namairakpam edition phongdorakli Press na phangba pawgi matung ina university asigi campus maktada pangthokiba entrance examination asi ngasi numijungba matung pung 12 makhai tabadagi hauraga pung 1 makhai fawba mahairoi lising ahum romna sarug yaduna pangthokibani examination asida general paper amadi optional paper haiba mark yankhai gi question set ani piri general paper asidi exam thariba mahairoi punamakta hangba common question ni loinana optional paper asina mahiroi singna mana lauriba subject adugi matung ina hangba wangsingni adubo examination asi pangthokiba ikui dana hairiba exam sida hangkiba general paper gi question adu answer ga loinana Facebook amadi WhatsApp na singba social media singda viral oirakhi hairiba khuna ithoklaba wahang amadi pakhum yawa se sing aduda photo kapagi watermark mayik sing uba phangdi watermark adugi matungina photo adu Vivo VH20 mobile handset amadagi November 19 English singani ga 19 gi pung 3 makhaida kapani haiba khangmangamli hairiba wahang amadi pakhum punna yawraba si gi photo sing adu nungthil gi matamda social media sing sandorakpa thengnaba maramna photo asigi watermark ta uriba pung 3 minute 13 haibisi ayuki oigani haina supanari examination asi tharuba mahiroi amana pauksie asida phongdorakpagi matung inasu social media da viral oiriba sie singa sida yawriba wohang singa si mahakna tharuriba exam dugi general paper hangliba wohang aduga mathang manau fawba kaidana mane asumna Manipur gi khwaidigi awangba thaki mahai tampham sangni hariba mafam asida mahai tamnabagi entrance examination da aran pambai sijinabagi mawong manma thengnabasina mahiroi sina yamna ningan hale hainasu mahiroi aduna su makhataki atopa pawamana Omicron mapandagi sanglakpasing akanba screening sathanaba khangankhre health director na lusingduna airport ta yengsinkhre international travelers sing airport ta akan mamong screening sathanaba center na state sing da khangankhre anauba covid variant Omicron sigi yenglaga director health services Dr. K Razona lusingba timna Imphal airport ta chatuna yengsinkhre Department of Health and Family Welfare Ministry of Health and Family Welfare gi secretary Rajesh Bhusana state singi chief secretary sing da iba serol amana hai haukiba November 13 da kha Africa dagi Omicron haina khangnaba COVID-19 gi anoba variant ama thengnakiba sidagi masibu World Health Organization na new variant of concern haina phungdokre serola duda palliba wafamdi at risk haina minthon khraba variant asi phangkhraba lebak sing sidagi lakpa international travelers sing asi India da sanglakpada ahenba thorang sing lokotnaba khanki mapalebak singdagi lakpa international travelers sing asibu hanadagi satharaglaba reporting mechanism adu ngakna amadi ministry na piba covid protocol adu sapsana induna satlangadabani karigumba makhoi gi marakta positive thengnarabadi khudakta genome sequencing tawnabagidama insa kok left thagadabani hairiba virus asi sandorapa thingnabagidama infrastructure hengat hanbagi tangai fadabalai state kharada RT-PCR test asi hantharakpaga loinana apunba testing tawbagi sang hantharakli test yamna tawdaba matamda anauba variant asi sandorakpa thingba wagani maram asina state singna testing infrastructure hengat hanbaga loinana testing guidelines sapsana ngakna sakadabani hainasu makhatana pali atopa pawamana makti hauki fanba wakatre lamdamasigi maming lairabi freedom fighter Rani Gaidiliu bu
sasinaba freedom fighter ni haiduna social media da thagatuna lana sandokliba International Human Rights Association Manipur gi president Marktip Hawkipu Paduna Logyoba Pangpam Topa Serak Fongan Bio Haina Manipur gi tuan civil society organization Tarana Impal Police Station gi Osida Ayib role Pisinkre Pandam gi president Yumnamsa Dilip Kumar Ipaki president KS Somarendro IPSA gi vice president Khuraizam Athoba CLK gi president CH Pakpi Kanglamai gi president Lairik Leima Kabui Mothers Association gi secretary Ranjita Gonmai KSA gi secretary Thiam Johnson Zerang Union gi vice chairman amasum Phaumai amadi Kil gi president RK Sanahanbina punu khuyek piduna Serol ado pisin khibani Serol adu gi matung ina thasi gi kungom doide Markti Hawkifna Marki Facebook amasum Twitter account da Imarani gaidiliubu sasinaba freedom fighter amani haina yamna karim kathaina badana tana maki post aduda India gi home minister Amit Shah busu tek tokshin kiba adu yamna lebak thibani maki thawong aduna lamdam sigi yelhomi singda singnaboina thoktuna matungda hena pamdaba thawdok sing tholakpa yabi gi oithokpalai India gi president makna piba lemjaningai oiraba Padma Bhushan gi mana phanglabi Lusing biasibu yamna thawai usitana ngang bahibisi lamdam asigi miyam amadi freedom fighter khudimakta asauba singnaba amani sohari atopa pawmana minister na miyeng sangbiu maru loisang pandit loisang gi hana laizari balamgi saruk Narol the Govindaji Temple Board Palace Compound Inkhol Haina Naronda Mingon Sinduna Lairam Divasi Minister Nam Yeng Sangbi Haina Maru Loisang Manipur Pandit Loisang Fundorakli Loisang Asigi Secretary NG Ranjit Maitain Tadorok Pasiro Ramanahai Govindaji Temple Board Kimio Ikrana Maru Loisangi Tabak Thoram Singamadi Hiram Kudinda Hanjina Leba Wato Oinava Tabak Tauduna Lairibasi Lebak Tibani Hana Laizari Balamasi Kari Maram Gidamak Maru Loisangi Ayaba Yauduna Pata Ontok Piribano Haiba Lebak Miamda Singdokadabani Tawongasi Maru Loisang Bumutana Bamadi Mitei Kunai Bumutana Buhonabani Hainalawi Siguma Tawong Satariba Mursing Sigimataka Minister Akan by action Lobio Amaramda Manipur Pandit Loisangi Mamingasi Masagi Asing but Mingtol Maru Loisang Haina Hanagi Maminga Hanjele Hainasupali Atopa Pawmana Yod cement druktagi hena khangdabasingna laingak paiba yorakpadagi miyam wabani ts brinda yod cement dagi hena khangdaba tikadar singamadi mayai ka bachinjak lalon mamiyoi kaya amana laingak sema yoksilakpadagi Manipur miyamna awaba mayoknabani haina mathang sagi February da pangthokadoriba taragani thoi suba Manipur Legislative Assembly mikalda yai school ac mirep oigadoriba thaunauzam brindana phongdokre ngasi wangkhai Maihobam Lampak the Pangtokiba Nom Giba political conference Amada Mahanahai Maliam Guina Ta Power Irai Line Kaba Yarabagi Takta Sakale Adubu Lamdamasidi Muebigi Pokpadagi Yaroglaba Hingbagi Right Sing Power Pangdana Lady Pangpam Tokpa Saktung Sing Pangdavagi Watok Loy Benaidri Masigi Matakta Port Segi Mamal Sule Palatina Wankalakpa Maramna Lairaba Miam the Hiena Awaba Mionare Masigi Matakta Lamdamasigi Sanitation Analayengi Lamamadi Mahimasin Tambagi Lam Haningai Litana Sotari Yay School Assembly Constituency Yauna State Asigi Analayengi Lamda Sotari Primary Health Center Singamadi Hospital Sing Matauning Tina Taude Lainga Anapiba Skim Sing Kangna Sanabamadi Kukan Pangan Basing the Piri Lairaba Fangde Public sector Matau Tauda Maramna Lairaba Singda Private Satuna Ahen Sading Taure Educational Institution Singda Kai Tharagli Sen Pam Sing Kadaida Sang Libano Tigat Matautai Langaki School Tazaningai Wedaba Maramna Lairaba Singsu Private Tamnare Tanare Marsina Lairaba Singda Maram Sadan Ahen Sading Tahonduna Awabame Hale State asida thabak phangdabagi sangsu leptana wangkhalakli mai masing ningthina hairaba kaya amasu thabak phangdabadagi kangauna duna leire laingaki thabak sukana gumba sangalaibisingi oina leire police constable ASI lobudul palak yangkhai phawbo sangnare sel leirabasu sangalaitrabadi law inkhol yon ge hairabasu ngamde amaramda lainga asi overdraft tare thabak kauraga haidok pangamdana leire makha tadana Ngambagi Pibam Late, Loinana, Senza Tumzagi Tabak Singasi, Miamna, Satnabu Oina, Launarakle, Manipuri Quaidi Marueva Madi Asobu issue Hairabadi, Mayai Kava Chinzaki Lan Asina Ode,
Tamenglong khaknatana singi district khudimakta popi thare mapaniki pusilakpa dra kayasu nahasingda thaduna khutpu khrana sendong tanduna leire masida lenga asinasu usinadana lakli tasengna lenga poirabadi phongna popi thari basi thingpham thokpani constitution homphrumak MLA lei district khudingi DC leire aduga ude khangde haina leiri basi lebak thibani mitop mian cha sing asi lepa leitana sangsilakli phibam asida mayai kaaba chinjakna maram oiduna naha sing tu khiba tarabadi mitop mian cha singna selaga sakhragani drug ki achauba capital market ama oirakliba si thingduna tungi mirol gidama afaba khunaya ama thamna bohonasi sei taret khuntak pathokiba matamdadi lanjenaraga halakpada manipur leiramkhi adugumba thawdo adu amuk thoklabadi yelhomi sing halakpaga mapham leiraroi haina su pausna pali atopa paw manamo COVID-19 gi anauba variant thengnaba section thorang lokhat pahore n variant COVID-19 gi delta variant gi hena tamthiba anauba variant ama sandorakliba si state asigi su mapung fana thengnaba ngamnaba Imphal International Airport ziribam singba state asida sanglakpa miyoi sing test tauduna section tharong lokhat pahore haina Chief Minister Nongthombam Beren phongdokre wafam singasi BJP ye school mandal na sinduna Imphal East ki Brahmanpur aribam laikai da leiba YCB ground pangthokiba nom yoba political conference ta Beren phongdokibani mangna makhata na hai delta Beren tigi hena tamthiba Beren ama India da su sandorakpa yabagi singnab leire masi state asida su mapung fana thengnana ba section tharong sing lokale ICU bed yankha yaoba COVID hospital amasum saba lusinana ba thorang tauduna leire hauzik lenga asina mari lenaba department singa khusamnaduna Imphal International Airport amasum ziribamda test state asida sanglakpa miyoi sing test tawri state asida COVID-19 gi tamthiraba laiset asi thengnana ba karigumba amata lairamba natte atenba matam gi manungda laiset asi lakshinana ba honabada awaboiki hauzik district kudimakta oxygen plant laitaba yaudre lenga asina section thorang kya paikhalagasu nadabana hena phai haiba wakhalona sida isa hena section minasi haina suphungdorakli atopa paw manamo political gi akhubam yengda thabak tawroi siam miyam gi thabak tawbuda political gi akhubam yengda amukta su tawraktri makhatan su tawroi lakadoriba mikhala sida bot lising taraga taruki matakta phangduna mai pakani haina langthabal AC gi MLA karam siamna phungdokre langthabal AC gi manung chanba khongnang phaidek pida leiba hanagi mirep ningombam Nilakumar gi yumna pangthokpa polling number 20/2 amasum 20/3 gi oiba miphamda MLA karam siamna hai langthabal e sida mamang gi mikhal da board listing amaga sani phangkiba mirepna hanagi MLA amada sogotpa aduga mikhal aduda board listing ahum hena phangkiba N Nilasandrana maku sogot pirakpa asina handaki mikhal asi soidana mai pak lagani haibigi mayek senglaba khudam oirabani mana hai langthabal e sigi miyoi khrana karam siamna sahi taragi tarada kari tauramlabagi haina hangnaba yauri adubu mamangi MLA na tam tarerakta tauramdaba thabak mayam adu sahi tarasi asina men khatpadi khara wagani adumainamak miyamgi damak tawbu yaba thabak kya tawri langthabal AC da mathak makha khaiba politics tauramadu loishinbagi tangai fadaba leiri masigumba makhalgi politics sanaduna miyam masit makai oina uhonana bo honariba mereb adu miyamna para tambiba matam oiri haina suphungdoki Tentang na to papamana Delhi the department punama hide elat lekre Delhi deputy Chief Minister Manish Sisodia na ngasi haikre COVID-19 ga anauba beren ama thulakiba dugi yengduna government department punama hide elat lehen kre amasum mathau tadaba miyam punbasing toknaba miyamda appeal tokre haina spali ato papamana Delhi da mitai maitai bu ST list ta yahonana bagi khongjang haure Manipur government recommendation thagadabani haiduna Jantar Mantar na wakat mi phamkre Ministry of Tribal Affairs ta mitai maitai gi ethnographic amasum socio-economic report thana bas minister da memorandum pisinkhre Manipur gi yelho mising gi manungda mising khwaidigi yama yelho furup ama oiriba mitai maitai bu Constitution of India gi schedule trap ki lista salana ba Manipur government ki maike digi pikhat pham tokpa recommendation athuba matamna pigadabani haibagi demand taksiladuna New Delhi gi Jantar Mantar da World Meeting Council WMC Delhi Union Council asigi tuan unit singi nupa nupi member kya ga kusanaduna wakat mi pham pangthokre
ngasi sit and protest aduda Wall Miti Council Assam Unit ki President su oiriba council asigi wangloi Nabakishore Yumnamna phongdokhibada khongjang adubu coverage torakiba prinamas electronic media singda council asina sangchiliba khongjang gi matangda phongdokhibaga loinana council na Manipur da sangchiliba khongjang sing state asigi media na ningthijana cover tawidi haiduna nuaitaba phongdokhi amasum maram saba Manipur gi demand asiga mari leinana sangchilakpa khongjang singda mapung phana cover tawbina basu appeal tawki haidi atopa pawamana sangonda phumba syntax ta lolamba yamlaba numai sing miyoi ahunga konana fagatkre numai kapsilamle grenade thamlamle Andhra Pradesh ki manungchanba huikap awang lekai songa lokon area da UG group amagi yamlaba numai amasu maru sing losinduna thamle haba akaknaba pawamang seyu pung 13 makhairom tarakpada phangbadagi Thawal police ki additional SP ops sasidanda soibam amasum commando gi sub inspector L Danabirna assist tauba commando gi OCN Tikendra mitain lusingba combined team amana ASP Thawal gi supervision makhada yumthong khudingi sathakiba search operation gi manungchana nungthil pungamarom tarakpada police ubudagi huikap awang laikai songa lokondagi miyoi ama singningai oba mawongda nanthok tuna sinana bohonaki miyoi adu butana tuna farba matungdu wang pang sathabada ma UG group amagi member ni haiba khangbaga loinana ma huikap awang laikai digi laithangbam Prafulo say nifuguhum de apokpa El Kumar ni haiba khangmangamki ma ki masindagi police na yumthong khudingi sangduna satharakpada nungthil pung anirom tarakpada sangon amagi makhada phumba green masugi liter sawagi syntax ama thengnaki aduga syntax asigi manungda yamlaba nungmay amasu maru sing losinduna thamlamba thengnaki hairi nungmay sing adudi AK-81 rifle ama magazine ahum AK-86 rifle ama magazine ahum M16 gi 40mm grenade launcher yaoba A4 under barrel gun launcher ama magazine ama A16 rifle ama magazine ama RPG launcher ama RPG shell ama AK-56 rifle tarago humdoi magazine tarago humdoi 7.62 mm gi light round stani 5.56 mm gi light round taramasum kusuk khulai mayam su hablamba syntax adusu fagale haidi El Prafuru gi masindigi yamlaba kusuk khulai singa sibu losin bada siena bani haiba huikap makhale kai digi laiton jam kumar sai nifugo tret apok El mudumangal amasum huikap mayai laikai digi wahengbam tompok sai nifugo mapan apok lekidraba W sambisu fagat kibaga loinana nungthil pung ani makhairom tarakpada kusukulai singa duga konana Andhra Pradesh da kushina kre haina spalli amaromdana numai kapsilamle grenade thamnamle ngarang numidang pung 13 minute kulom tarakpada Andhra Pradesh ki manungsanba yairipok yambem laikai da leiba lauremam Ranjit sahi nifugo manga apokpa lekidraba El Pisaki yumna miyoi kharana numai round khara kapsilamle hairi thaudo oduda yumbu Ranjit masada yumda leite haibaga loinana asu apandi amate yahodre adubo yumgi mamang thangba phaklangi saruk yauna mafam khrada numai marugi panpham sing leiramki hairi thaudo odubu yengsilaba police na kapthokraba AK rifles ki empty case taraga matoi recover tawki hairi thaudo odugi matangna yumbu Ranjit na permission na phongdorakpada ma kanagumba miyoi amataga nungainadaba leite adubo mathangi mikhal ma ki manaunupa El Sanjoina Andhra Sida mire oigadoriba sigamari leinana kian khanganbagi thabak satharamba oiramba yai haiki amaromda ngarang ayuk pung 8 lom tarakpada thamaiban sinam lekai da leiba Manipur BTN AIS Loisangi Director Sabungum Nandakishore sayang khaigi matoi apokpa lekidraba CS Nilamni gi konthongda hand grenade ama thamlamle hairi thaudo si kari maram gino khangmangam kidri adubo bom adudi police na lokhotkre haina sufungdorakli atopa pawamana ex minister gi masanupa truck hijack tawbigi fare Tamil Nadu gi Tuticorin rural police na masagi sei kuntragani pan suraba Ganras Jeba Singa amasum atai miyoi taruk Tokyo de export tawgadaba Kasyu Natan Taragataruka point manga puriba truck ama hijack tawrambagdamak fare hari Ganaras Jeba Singha si kumza English ni taraga mathuidagi na taraga tarukta Zalalita cabinet labor minister oikiba AST Selapadian gi masanupani police na lupa crore 1.2 rongi oigadaba Kasyu
Natan 16.5 puba truck ama Kanyakumari district ki Kaliyur de leba factory degi Tuticorin court tamna lakhi hainasu pau sina makhatana phongdorakli Lushilakpo ina to papaw mana Congress ki flag symbol yaoba Festoons segairaga khongpak na kawkiba SDPO gi video footage AICC da thakre punam rani ngarang Khetrigao kendra da pangthokiba Congress party gi janjagran abhiyan gi khongsat aduda sijinakiba Congress ki flag symbol yaoba Festoon bu atamnana segairaga khongpak na kawkiba SDPO porompa na Satakiba thawong sing yawa video footage All India Congress Committee AICC gi makok thongba sing da thaduna wakat khre haina Manipur Pradesh Congress Committee MPCC gi General Secretary su wariba lagli taragani to suba Manipur Legislative Assembly mikal da Khetrigao kendra da Congress ki intending candidate wariba Punam Rani na phongdokre ngasi Imphal permission unabada Punam Rani na hai Bharat pumbagi oina All India Congress Committee AICC gi lamjing makhada Manipur Pradesh Congress Committee amasum Khetrigao Block Congress Committee gi makhada ngarang Khetrigao kendra gi oiba janjagran abhiyan haina hauzik leiriba BJP lenga asigi matamda posta gi mamal tangkhalakpa petrol amasum diesel gi mamal wangkhalakpa praja miyamna thengnariba awaba khudongchadaba kya asi sarkarna kokhan biyu haina khongsat masatki Porompat Tawan Thabada Leba Maki Mayumdagi Hauraga Khetrigao Kendragi Manungsana Leba Yumgi Akoibada Leba Lambi Matekra da Hariba Janjagran Abhiyanadu Imphal East District Congress ki President Amasung Khetrigao Block Congress ki member kayaga punasaki Porompat Tawan Thabadagi Hauraga Porompat DC Road Lambida Porompat Police Station Mamang Imphal East DC ki office Mamang Amasum Imphal East District Police ki ASP ki office Haijen Pham Mawang Fawba Khongsat adu yamna santi oiba mawong da satki Porompat Police Station mamang da Porompat Police Station gi OC second OC na singma thulak tuna athing ma pirak pada yamna silent oina slogan laudana Festoon amasum piral sing paiduna santi oiba mongda laudana DC lambi phawraga yumda adumak sangkhrage haijabadagi police na nakalda ngaktuna adumak santi oiba mongda khongsat adu satki Janjagran Abhiyan Khongsat aduna Porompat DC office yauraga Lambel Fawraga Porompat Tawan Thabada Leba Mahaki Yum Tamna Lakpada Yum Yoramdai da Khanghaudana Porompat Police ki SDPO and Suras Laklaga Janjagran Abhiyan Khongsat adubu khudakta thugayu haina makha taba policing the order tawbuga loinana nupi police amata yaudana atamnana maki Manakta Sangshilaglaga Masada Inbaga Lunena Makutagi Congress ki Piral amasum symbol su yauriba Festunadu munduna segairaga lunena matum tasilaga khongpak na kawki lunena tabada phajadabu waiwata kya sijinaduna law khongbuga lunena khongsat aduda sarugya ki nupi kya da atamnana inba tawki nupa police mahakna nupi singda atamnana physical assault tawkiba thawdu adubu mobile da Photo namliba kayagi mobile munduna photo amasum video punama muthakiba thawong adu yamna lebak macha tadaba police officer amagi thawongni amasum haujiko inadi pawsu matang sa lusinjarage pathosaki da soikiba lankiba kya yarsu mamna ngakpi kini amasum matam gi maruibi ipawsing leptana update pizara kainasu channel sigi maikedi gi mamna thamjari and thank you